Lakhipuronline puthok saba megi tang taranithoi irai numit ki Khomjinba Pao tabirasi. Ahanbada maruiba Pao. Nonglai nuksit mokha gi sahum nongmaijing numita Tripura, Mizoram amadi Manipur gi kha thangbada yawraklaba yai aduga Barak Tampak ta akan manong churba yai. Guwahati Press Club ta pangthokiba Pao gi mifamda AMSU MPF BMWA amadi WMC Assam Unit na Manipur da thokiba thodokki matangda akan mamong da condemn tawkhre. Oza lobada mathang chahidagi TET amadi B.Ed pass tawraba candidate sing top parikha amagasu phambata ga dawri. Kanglup ki irangna kasar gi mafam da panduna lairiba singda makhata na tengbang pibagi thabak chathari amasung apunba maira paibi lup Hojai district ki maike dagi Manipur gi relief camp ta lairiba singi damak sel gi tengbang pikre. Haujik mapung oiba Pao tabirase. Bay of Bengal gi mathaktagi khongjel yang na sichilakliba nonglai nuksit mokhana Myanmar gi samudra torban amadi Bangladesh ki Cox Bazar samudra torban da megi tang 13 gi Bharat ki matamda ayuk ki pung 10 makhai da thunglarba yai haina panare. Masina maram oiraga awang nongpok Bharat ki Tripura amadi Mizoram da akan manong churuba yai. Masiga loinana Nagaland, Manipur amadi Barak Tampak yauna kha Assam gi mafam singda megi tang 13 nongmaijing numita akhak arau ga loinana akan ba nong churuba yai. Tripura, Mizoram amadi Manipur gi kha thangbada nongmaijing numita pungda kilometer 9 phawbagi changda nungsit sitlaba yai hainasu India Meteorological Department IMD gi Pao asida hairi. All Assam Manipuri Students Union, Manipuri People's Front, Manipuri Bosti Mairapaibi Women's Association amadi World Meitei Council Assam Unit na handakta Indigenous Meitei amadi Kuki singi marakta Manipur da thokiba hingsa gi oiba thodok adubu akan mamong da condemn tawkhre. Ngarang megi tang 13 Guwahati Press Club Ambari da pangthokiba lubasigi apunba Pao gi mifam amada thodok asigi matangda wafam kayamarom phongdokre. Mifamna tongan ba social media platform singda thodok asigi matangda sandokiba fake news sing palladuna hai thodok adu Meitei amadi tribal natraga Hindu amadi Christian community singi marakta thokpa thodok nate. Manipur da thokiba thoganingdaba thodok sing adu Indigenous Meitei amadi Kuki Chingi marakta thokiba thodok ni haina Y Upendra President Manipuri People's Front N Sanahal Singha President All Assam Manipuri Students Union Hari Singha General Secretary World Meitei Council Assam Unit amadi N Sarojini Devi President Manipuri Bosti Mairapaibi Women's Association na khudek piba press cherol amada phongdorakle. Cherol asina makha taraduna hai Manipur lenga ki anti drug mission gi makhada rajya sida hokiba chahida popi thaba singi mathakta ain gi oiba thabak chathaba hoki. Masida Myanmar dagi changsilaktuna Churachandpur amadi thangnaba district kharada kundarakpa Kuki Chin kangbu singna anti drug policy asida ningdon pomba hoki. Asitanatana reserve forest amadi protected forest area singda lam Khomjinba sing takthokpagi matangda su Kuki Chin community singna laingak ta penkhide. Cherol asina hai Kuki pumnamak asi Myanmar dagi changsilakhiba illegal immigrants singnate. Manipur rajya sida Kuki indigenous kamaram lairi adubu chahi khara asida ain kaina Manipur gi reserve forest lam Khomjinduna Myanmar dagi changsilakpa Kuki Chin kanglup singna kharani sida chada kunthra gi changda makhoi gi missing yam khalapa thengnari. Meitei singna ST status phangkhrabadi makhoi gi reservation gi chang hanthagragani haina Kuki brothers singna khanduna Meitei community singna ST demand tawba sinasu thodok asigi maram amo oiba yai haina cherol asida palle. Maram sing asina kanglup masel gi marakta bhap tanada bagi thodok sing thokpo oigani hairaduna AMSU MPF BMWA amadi WMC Assam Unit na community animaki mafamda rajya sida ingtapa madi tangdu leitaba phibamda leinanaba honarasi haina hairakle. Loinana lup sing asina rajya madi kendra gi lenga ki mafamda thodok asina maram oiraga amangata thokraba community ani asigi imung manungi lanthum hanjil hanbada mateng pibinaba haijarakpaga loinana kendra gi lengakna haukiba numit mari mangani asida lamdam asigi ain gi phibam mausa gi phibam da hanjilakna bahonariba asida apen ba phongdorakle. Nungairaba paujel unsaga mari lenaba anaba makhal kamarom layeng ba huzare unsagi lamda maming leiraba dermatologist Dr. Jumnam Lokendra Singh
MD AIMS New Delhi na humsagi anaba makal kaya layang bahore. Kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung ani dagi nungthilgi pung 8 phawba aduga yumsa kaisa numitana ayuki pung 6 dagi ayuki pung 10 phawba layang chathari. Registration amasung akupa marol gidamak mobile number 9435548402 natraga 7637913072 number asida pau phobi na bahairi. Mathang chahidagi Assamda ojagi thabak lobagi matangda ahongba khara leiragani. Mamang thabada TET ki mark B.Ed amadi higher secondary ki mark ki mathakta base tawraga ojagi thabakta appointment piramba du mathangi chahidagi hauduna TET pass tawraba singnasu ojagi thabak ki damakta top toppa porikha amaga pass tawba mathau tagadawri. Aduga jila thaki oina oja lawrambagi mawong adusu mathangi chahidagi rajya thaki oina porikha phamba taragani. Wafam asi Assam ki CM Dr. Himanta Biswa Sarmana Jumsa kaisa numita phongdokhibani. Sakhi Saheli CLF Lakhipur ki makhada laiba Sribar SHG Singna Barak Museum and Library amasung Saint Catherine Mairapai Imam Arup Sanglen Bontarapur de leiriba mioi singda chanaba polam sing tengbang khre tengbang aduda CLF asigi president Haisnam Bina Devi Sribar GP Jibika Sakhi oiribi Komolani Devi anina luchingba mioi tarani thoina chatuna cheng hawai alu thau thum sangom biskut na chingba tengbang khre tengbang asigi damakta Manipur gi chilenau amadi Barak Museum and Library gi maigedagi thagatpa phongdokhi. Linthoi ngambi Mairapai Bilup Bontarapur nasu Saint Catherine Mairapai bi Imam Arup Sanglen Bontarapur de leiriba mioi singda thaknaba ising phirol sing amasung biskut na chingba tengbangkhi. Tengbang asida lupasigi president Laisram Ongbi Laisram Angobi Devi Secretary Mutum Haritomina luchingba mioi taruk yaukhi. Hindustan Catering Brahman Group Bontarapur gi Mapu Samuralatpam Krishnanda Mukherjee nasu thaknanaba ising case ani tengbangkhi. Tengbang kayap tawbirakhiba sida Sundari GP Bontarapur gi nominee Naurem Chuninal na thagatpa phongdokhibaga loinana amya gi thomi singna koichen cheduna kadaida kari soiki gedage haibagi senariba asigi damakta su amya bu thagatpa phongdokhi hairi. Barak Museum asida kona relief camp tawjariba sida Lakhipur gi sub division da laiba shiba haiba magi Sakhi Saheli Self Group moi mayam sa lakpiraga da camp tariba singsigi damakta mon angam bakra pura agam phumsda lakpibai damakta khoi Barak Museum gi magi degi thagat phongdokchari si hairaga masi akhoju Manipur da thoiba irang ase tabada akhoju thamoida asuki matik soi ningam da phawi karino Manipur imale bagna tawse haibado akhoi khwai khudimaki thamoida nungaita ma phawboga loinana masi akhoi gi Lakhipur sub division gi manung channa leiriba CLF haina Sakhi Saheli CLF haina committee ama leje sigi committee sigi manung channa sibagi khundagi akhoi SSG member singna tawraga akhoi ngamjaba kharadang akhoi gi relief camp asida akhoi na pijaba lakpa sida akhoi na jami yamde mayam na keno khanbinu khaitang porakpa siga yami na mayam na penbi du na ko mayam gi seba tawba ngamjabse akhoi gi SSG magerom deisu akhoi mayam gi tawjari base ase thamoi pena loksan biwaina si wai simak aina haijaningi ngasi akhoi mafam asida relief tawduna Manipur da changba yadadna Barak Museum sida akhoi mafam da akhoi sadang pham lawna leijariba mayam asibu kasar dagi mateng pangbibi lapi damakta haningai leitana akhoi leijariba kangbu gi tarap dagi hanna na thagat pa phongdokchari NRLM gi makhada leiba akhoi Sakhi Saheli CLF ki makhada leiba SSG tarap dagi ni akhoi ngasi Mizoram dagi ngasi Manipur macha singna akhoi gi kuki amadi maitei gi lalhau ani gi marakta akhoi ngasi kasar bai ge khitang akhoi chatlaga hingadra haina lakpase asige siga akhoi ngamjaba khara akhoi chengcha akhoi ngamjaba khara mateng pangba lakchabani loinana asida leibada kaigumba khudong chadaba kaigumba awat apa kaigumba hena ekoida nungai tabo feeling gumba oiraga di soidana ekoiga contact tobiu cooperation leibiu loinana communication gaps leibidana ba ai ngasigi atithi oina ekoina seba tawjariba ngasigi mapandagi lengbirakliba
ओजासिंग अमदी एगी सिलु पासिंग खुदिंग मकी मफमदा इकोक नोना मैला खुमन ओजाबुसु अइना नमखैली तेना थागतचरी मफम पुरमक्ता ngasi ओजाना अवाब तारबा ngasi फिबम सिदा मफम मफमदा कायदा करी ओइदगे हाइबगी वफमदा ओजाना मफम पुरमक्ता पाव खंगन बिगबी दमक्ता अमुक हेना अइना थागतचरी आई सुंदरी जीपी प्रेसिडेंट की नॉमिनी ओइबा हस्बैंड नि लोइनाना खुनसेसु अखोइगी अमत्ता ओइबा गंगानगर जीपी दा लेबनी अखोइ ममांग लेकाइसे लोइनाना ngasi ओजाना मफम मफमदा ngasi सिरबादै लाइबा इमाइ बेन इचे सिंह पुनमकपु अइना थागतचरी अदुगा अखोइगी ngasi matangsiga अखोइ लाइबक फबा हाइगद्रा अखोइगी लिंथोय ngambी मैरालुकी अखोइगी इचन इचे सिंहनसु मयामदा खुथांग खितंग सिननबगीदमक्ता इम्फालदा चटपा जादबदगी फिबम सिगा लैरब फिबमदा अखोइ लै इम्फालगी ओजासिंग इचे इचन सिंह पुनमकपु रिलीफ पीबीने ngasi supna amukta pibibagidamक्ता अइना थागतचरी अदो मथंगदा अइना अरोइबा ओइना हाइजनिंगबदी ख्वाइदगी हेना मरुओइबा ngasi अवाब फिबम तारिबा सिगा रिक्स लौरिबदी अखोइगी आमियागी नहारोन अमदी आमियागी लीडर ओरिबा चीफ एडवाइजर ओजा कुंदलबुसु अइना अमुक हेना थागतनंगी ngasi अहिंग नोंजिन खाइदना अवाब मफम मफमदा मोइना कायदा करी ओरिदगैना नुंगदांग तुम्बा खंगदंगी चेलिबसिसु मणिपुर थोकिबा कांगलुप अनिगी इरांग असिदा लांजेलक्तुना अमदी मणिपुर हनबा याददुना तोंगान तोंगानबा मफमदा पंदुना लैरिबसिंगदा मतेंग मखाताना पांगले ह्यूमैनिटेरियन एड इंटरनेशनल HAI न्यू दिल्ली अमदी NEAADS जोरहाट अमदी REDI NGO खुसमनरगा मणिपुरी यूथ फ्रंट ऑफ असम माइफाना सिलांगदुना पोंतरापुर बराक म्यूजियम सेंट कैथरीन गंगानगर लोइनना सोनाई चांदपुर लैरिबा मितै चिलिनाव सिंगदसु माइफाना ngarang angamba potlam sing pikre माइफागी चीफ एडवाइजर सेराम हेराजिना हाइकिबदा मणिपुर थोकलिबा कांगलुप अनिगी इरांग असिदा लांजेलक्तुना लैरिबा कुकी इचिलिनाव सिंगदा मियोय लिसिंग अमगा चन्नी यांखै मंगा मोगना सिजेनगदबा पोलम सिंग यूनियन हाई स्कूल मार्कुलिंदा पुन्ना केम तरुकता पोलम सिंग खुसिनकिबा लैख्रे अदुगा मतुंगदा सेंट कैथरीन गंगानगर की एस मेंजर मैरा पाइबी की सेक्रेटरी पसो तोंबी देवी वाई मेंजर न चिंगमना तराम न ओक्पीदुना कैंपदुदा लैरिबा मितै इचिलनाव सिंगदा पोलम सिंग पिरमखी मतुंगदा अमुतोय संगीत विद्यालय एकाडेमीदा लैरिबा सिंगदसु अंगम मतेंग पिरमख्रे ओजा डॉक्टर केन चाना माइफागी मतेंग असिबु थागतखी मखाताना मणिपुर थोकलिबा कांगलुप अनिगी इरांग असि अथुबा मतमदा मणिपुर अमदी सेंट्रल गवर्नमेंट ना अथुबा मतमदा मौसागी फिबमदा हंजिलहनबगी होनाबिउ हाइना अपील तौरकले रिलीफ की पोलम सिंग यंथोकपगा मरी लेना माइफा की प्रेसिडेंट थांगजम प्रोजेक्ट हाइकिबदा अखोइना अखोइगी ई मरी ओइरिबा सिंगबु अंगम मतेंग पांगजबनी अखोइना मियोइबगी मिनुंगसी येंगलगा अखोइ कुकी ट्राइबल अमदी अखोइगी चिलिनाव सिंगदा अंगम मतेंग पांगजबनी हाइकी खोंगसेदा सिदा माइफागी VP रेहान उद्दीन जॉइंट सेक्रेटरी वाहेंगबम सुरेंद्र नीलधा सिंह सरुजाखी मोंतरापुर लेरिबा सेंट कैथरीन की रिलीफ कैंप लिंबीरक्तना ममल जांगलबा पोट चैसिंग असिदा पीबीरक्पसी अमुक मसिगी थागतनिंगाई वाहिना फोंदोकपदा वाटकदोबा ngaktani मसिगी नमक्ता अइना माइफाबु अमसुंग हेराजितपु थमोइनुंदगी हन्नना थागतचरी थबक थौरम खुदिंगमक्ता माइफा हारिबा लुबसे यम साथिना अखोइगी बराक तंपाक नतना असम तो नतना मणिपुर की अखोइगी लैबाक्तसु मतम मतम की ओइना चत्तना तम खुसमनबा लुप अमनु मणिपुर यूथ फ्रंट ऑफ असम अमदी रूरल एजुकेशन डेवलपमेंट इंस्टीट्यूट की मतेंग लोइना कोई मणिपुर थोलिबा कुकी अमसुंग मैतेगी कम्युनल केनोसिदा क्लास असिदा कोई असमदा असमी कसा डिस्ट्रिक्ट तोंगान तोंगान मफमदा केम तौदुना लैरिबा कोई कुकी सिनाउसिंग ट्राइबल सिनाउसिंग अमसुंग मैतै मिजोरामदगी थौदोगसी मैपाइबदगी लाक्तुना कोई कसा सिलचरदा लैरिबा कोई अमुतोय संगीत कला एकेडमी चांदपुर अमदी बराक म्यूजियम बोंतरापुर सेंट कैथरीन की मैरा पाइबगी संगदा लैरिबा लोइना कुकी सिनाउसिंग मार्कुलेंदा यूनियन हाई स्कूल नता तोंगान तोंगान स्कूल तरुकता केम तौदुना लैरिबा सिंगसिका कोई मैफागा लोइना रेडी एनजीओना कोई नोमदा चंगदा जाद्रबा कोई आइटम कयामरों मखोइदा ngarang bok ngasi bok khini yen thoba ngamjagre
ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯟꯅꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗꯅ ꯀꯩꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗ ꯄꯟꯊꯨꯡꯐꯝ ꯂꯩꯗꯨꯅ ꯔꯤꯂꯤꯞ ꯀꯦꯝ ꯁꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯩꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ अपुनबा मैरा पाइबी लुप होजाई डिस्ट्रिक्ट की थौमिसिंगना होजाई की तोंगान तोंगानबा खुंगंगसिंगदा कोइना सेनखाई चलबा मतुंगदा फंगलकपा सेनफम अदुना मणिपुर की कांगलुप की इरांगदा अवाबा तारबा हौजिक हौजिक रिलीफ कैंपसिंगदा लैरिबा मियोइसिंगदा खरदंग ओइरबसु तेंगबांगनबा हाइरदुना सेल खरा खुसिनखरे हाइरि अपुनबा मणिपुर कनबा इमालुप अंकिल की एडवाइजर खांगेंबम आनंदी की मफमदा सेलोना लुपा लिसिंग तरा अमसुंग धनिन नगर अपुनबा मैरा पाइबी लुप होजाई डिस्ट्रिक्ट ना सेलोना अहानबगी लुपा लिसिंग मरी सिनखरे हाइना अपुनबा मैरा पाइबी लुप होजाई डिस्ट्रिक्ट की प्रेसिडेंट बी पद्मावती शर्मा ना खांगलगले होजाई अपुनबा मैरा पाइबी लुप होजाई डिस्ट्रिक्ट कमिटीना से सनालेबाग मणिपुर अवाबा कया लाथेंगदना इमा सिंगी मफमदा अखोइना ngam mateng khalaktang haibadi hojaigi ima singadani angkimgi nine anandini khutta akoigi sin khalaktang akoi sinajari Manipurda handak awaba tariba sininaw mayam singi mafamda akoi hojaidagi ima mayra pabi singna Khomjinba Pao mateng pijabase jami jamde khandana ima singna nuksina harauna loksinjini haina mayra paibi gi taraptagi aina lukchari orgi akhomdasu akoina khamidari wana ta santi ko samsi अरोइबदा मरोइबा पाव अमुखन्ना नोंगलै नुक्सित मोखागी सहुम नोंमाइजिंग निमित्ता त्रिपुरा मिजोराम अमदी मणिपुर की खा थंगबदा यौरक्लबा याय अदुगा बराक तंपाकता अकनबा नोंग चुरबा याय गुवाहाटी प्रेस क्लब ता पांगथोखिबा पावगी मिफमदा आमसु एमपीएफ बीएमडब्ल्यूए अमदी डब्ल्यूएमसी आसाम यूनिटना मणिपुर दा थोखिबा थौदोकि मतांगदा अकनबा मोंगदा कंडेम तौख्रे ओजा लौबदा मथंग चाहिदगी टेट अमदी बीएड पास तौरबा कैंडिडेट सिंह टॉप परीक्षा अमगसु फंबा तागदौरी कांगलुप की इरांगना कसार की मफम मफमदा पंदुना लैरिबसिंगदा मखाताना तेंगबांग पीबगी थबक चथरी अमसुंग अपुनबा मैरा पाइबी लुप होजाई डिस्ट्रिक्ट की माइकेदगी मणिपुर की रिलीफ कैंप लैरिबसिंगदमक सेल की तेंगबांग पीख्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।